Akasvani Imphal Kshetrimayum Chitrabhanu na pau pazri ahanbada maru oiba pau Assam ki Karbi Along Police na Manipuri lakpa truck amadagi lupa lak marfu mari rongi oigadaba kani fare ratan thiang ki punsi amasung mahana kala sanskriti lamda lawramba thawdangi matangda jati thaki khanene na bagi mipam ama Imphal da pangthokle National Energy Conservation Nimika Mari Lenena ngasi Rashtrapati na Chahi asigi National Energy Conservation mana yenthokani amasung Punjab amasung Telangana da local body singi mikal gi vote hojik santi oina thadanari Karbi Along Police na Manipuragi Assam gi Bokazan tamna lakpa truck amadagi lupa lak marfu mari rongi oigadaba kani kilogram tara mari hena fare Assam Police ki pauna hai kani adu truck adugi air cylinder da loshinduna purambada Karbi Along Police na National Highway kuntramapan khatkati check post phagat khibani amoramda security force ngarang kakching jila gi sugnu police station na konba Moltin Chan Khulda Thihumbugi Thabu Chathabada Nongma Yauna Pokhabia Bapolong Kya Fagatle Amadi Tongan Balalulu Singi Mui Taru Kulaga Kona Nafare Manipur Police ki Pauna High Security Force Nangarang Imphal West Zilagi Kanchipur Amasung Bisnupur Zilagi Kumbi Maya Lekai Ward number 6 Tegi Pripa Pogi Kadar Ahum Fare Imphal is Zilagi Moirang Kampu Samjet Makha Lekai Digi UNLF Koiringi Nupi Kadar Ani Amasung Imphal West Zilagi Lamfel Supermarket Maya Degi UNLF Pigi Kadar amashu phagat khi Ratan Thiang ki punchi amasung mahangna kala sanskriti ki lamda lawramba thawdangi matangda numinini ki oiba jati thaki khanene nabagi mipam ama hoji Imphal ki JN Manipur Dance Academy da pangthokli Thormasi Manipur State Kela Academy amasung Jawaharlal Nehru Manipur Dance Academy ani na punishin bani Thorum aduda Rajapal Ajay Kumar Vala Academy asigi Vice Chairman Longjam Joy Chandra amadi saknairaba kabi amadi aiba Dr. Udayan Vaspia Saruk Yari Thorum asigi Saruk am oina Ratan Thiam the man of the theatre haina Mingthonba non-feature film utpa Ratan Thiam da kathokpa Academy asigi nifutere shuba chefong Manipuri culture and literature phongba amadi lekhidraba Ratan Thiam gi imung manung gi miyosingda ekai khumna utpana Thorum asigi mapungoiba saktam oiri hayingini chanba nimita Ratan Thiam gi punsi ki matangda akhang hisina che pathokani Jay Tere Kuntakpa amasung National Reconciliation gi matangda nongmig oiba khanene nebagi mipam ama Imphal gi Measure Khulda leba Manipur Press Club ta pangthokli Thoramasi tha asigi mapandagi hoduna mathang thagi mapan phawa chathagadaba National Reconciliation man ki manung channa pangthokpani Thoramasi United People's Front UPF na ekoi amu kuntakla roisi haiba hiramda pangthokpani Thoramasi da Khongnang Thawa University gi Vice Chancellor Professor Naurem Joykumar UPF ki President N Rupachandra amadi ate shaknareba miyoi kyan sarup yari Varat amasung ASEAN de yawriba lebak taragi tourism gi lamda khang herba sina numini chumna kumna khanene na bagalunena ASEAN India Tourism Professional Exchange Program lising ani kunmanga Guwahati da hokre Assam Tourism Development Corporation na Varat Sarkar gi mapan thoram mantrol gi makhada pangthokpa thoram asi tha asigi tarani thodi gi hoduna Guwahati Kaziranga amasung New Delhi da pangthokli masi tha asigi tarate forward chathagani thoram asida Cambodia Indonesia Laos PDR Malaysia, Myanmar, Philippines, Singapore, Thailand, Timor-Leste, Masung, Vietnam degi mihut nifumathoina sharuk yari. New Delhi Labour All India Institute of Medical Sciences AIMS na stock toboda layangnapa anoba makhalgi khulai supernova stent ahanba oina changyang tawduna mai pakre chahi norba music the stroke torpada matamda khulai asina layangbada mating oiragani khulai asina Asia gi khanong pok thamba leba singda leba stroke torba myoi chahum hena layangkhre khulai makhal asi leba asida puthoklagani haina AIMS na phongdorakli tabiri papawasi Akashvani Imphal digini Ngasi asi National Energy Conservation Numit miyam the energy kanbagi tangai fedaba amasung energy lamda lebas na tawbung ngambagi sakti sing khanganabagi pandam da numit asi pangthokpani numit asi ga mari lenena Rashtrapati Draupadi Murmu na chehi isigi National Energy Conservation mana ngasi New Delhi da yanthoklagani numit asi ga mari lenena pangthokpa National Painting Competition da makok matang takraba miyoshin da su Rashtrapati Draupadi Murmu na mana matum sing kusinagani Kendra ki Communication Mantri Jyoti Aditya Sindhya na hari leba sigi postman sing asi mipum kuni magda chiti yohonpata natana leba ki maru oiba ate hiram sing insurance banking amasung sarkar na piriba servicing yumthong singda panghalli wafam asi Sri Sindhya na Kolharpur ngarang pangtokpa Gramin Duk Seva ki thorom da phungdokibani Sri Sindhya na makhatan hai leba sta post office masing lak anirom
mafam lak taret romda mathau tauri mahangna hai hojik leriba post officing asi matanga chunaba mohongda sengotuna anoba technology sinaduna miyangi seba tawnanaba sarkarna honari Jordan Ethiopia amasung Oman gi numeri gi khongcheki dama Pradhan Mantri Narendra Modi hayang Bharat thadok lagani Pradhan Mantri gi han ba khongcheta Jordan na thungani mahapuleba adugi ningthau Abdullah II bin Al Hussein Nabartan tawrakpadagi leba adu da chatpani Bharat amasung Jordan leba anigi marakta maru mapang oibagi mari lenerakpa chahi humbudra manga shure masina leba anigi marakta rajniti oiba yauna ate hiram kya dasu apaba mari thambangamli khongchit asina leba anigi marakta lalol itik lau singuba chintak tourism yauna ate hiram kya da apaba mari thamba ngamlagani Pamjata Zilla Parishad amasung Panchayat Samiti gi Mikhal gi vote hojik santi oina thadanari Mikhal asida Aam Aadmi Party Congress Ceremony Akali Dal BJP amasung Independent Midday yauna punna midday lising mapan henbana Mikhal asida lamba tawnari Raja gi Election Commissioner Ras Kamal Chaudhary na hai vote asi ballot paper gi khuthangda ayuk pung 9 dagi horaga nungchil pung 3 phawba thadanagani IAS amasung makok thongba PCS official sina election observer amasung IPS officer taruna police observer oina Mikhal asida mathau tauri vote masing tha asigi taratare ta thigani amarom da Telangana gi zilla kunthra mathoi da gram panchayat ki anisuba tangke ki Mikhal hojik thadanari sarpanch lising ahum chama pantara mathoi amadi ward member lising kuma panchama pantara hum de khananaba Mikhal gi vote nungtil pung ani phawba thadanagani gram panchayat Mikhal gi ahum suba tangka ki Mikhal tha asigi taratare ta pangthokani Leiba ki konung Delhi da nungsiki phibam ka hena soksulakpana maram oiraga class 9 fawba amasung class 11 gi classing hybrid mota chathanaba Delhi gi Directorate of Education na khangan khrei wafamasi Commission for Air Quality Management na sarkar gi Graded Response Action Plan GRAP ki stage 4 lokthoki padagi lokulakpa khongthangni sarkar na thokba hukum amagi matung ina Director of Education gi makhad leiba sarkar gi aided amasung unaided recognized private school sing NDMC MCD amasung Delhi Containment gi board sing da su classing physical amasung online gi khuthang da tangno na bakhangan khrei adumoina ma class 10 amasung 12 di mahosa gu makoi makoi gi school sing da class togani Indian Meteorological Department Hairi Manipur yauna leba sing mafam kya da ngasi lechil kung na thagani Assam Meghalaya Haryana Chandigarh Delhi Nagaland Mizoram Tripura Punjab Uttar Pradesh Karnataka amasung Telangana gi mafam kya da lechil kung na thagani hairi amaromda Indian Meteorological Department Imphal Center gi paw matung ina ngasi Manipur gi zila tara da lechil kung na thagani jila sing adudi Imphal East Imphal West Bisnupur Thobal Kakching Chandel Churachandpur Fezrol Ukrul amasung Sanapatini hariba phibam asi lakadoriba numikharin tisu adumak mayona khigani Indonesia gi Sumatra ithata hokiba chayot ani asta chingning khaiba amasung ising isauna maram oiraga asikiba migi masing lising ama hele miyo chani hena thiba khangdana leri amadi miyo lising mangana asok pan nangle Humpum du suba Mr. Manipur lising ani kun mga gi finale hojing Manipur University gi auditorium hall da pangtokli event as the category tereta bodybuilder cham humpuna lamba tawnari All Manipur Bodybuilders Association ambana sinduna tournament asige makong tang taraba bodybuilders sing da sale na punna lupa lak mga lising yang kai matoi piragani Red Seal Rising Star Hockey Tournament ki ahanba edition ngasi Komalampa ki Hockey Stadium da hogdokre tournament asi Red Seal Division asinduna pangthokpani hogdokpagi torumda tournament asigi trophy miyam da puthopkalunena Olympic tasar yaruba sana rushing okay Humfunipan suba National Shooting Championship Competition da Olympian Reza Dilona Women's amasung Junior Women's ki eventing da sanagi takaman ani fangle Yasasvi Rathona lupagi takaman aduga Olympian Ganimut Sekhona senzegi takaman fangki nupigi skit teen eventa Rajasthana sanagi Madhya Pradesh na lupagi amasung Punjab na senzengi takaman fangki hojik aroiba da maroiba paw amukhana Assam ki Karbi Anglong Police na Manipuri ki lakpa truck ama degi lupa lak marfumari rongi oigataba kani fare reten thiam ki punsi amasung hangna kala sanskrit lam da lawn ba thokdangi matangda jati thaki khanen begi mifam ama Imphal da pangthokli National Energy Conservation Numi Kamari Lene Nangasi Rashtrapati na chahi asigi National Energy Conservation Manayan Tokani amasung Punjab amasung Telangana da local body singi Mikhal gi vote hojik santi oina thadanari Pauluseri